ख्वाइरंबन इमा कैथेल फमलिबा अहल ओइरबिसिंगिदमक येंगलगा मफम चाबदा टॉयलेट सागने हादुना सोय खोमगत खरगा कैथेल लुप की प्रेसिडेंट सेक्रेटरी नौना खनबगी सोय खोमबा ओइरमले उरिपोक केंद्र की सेमनसी उरिपोक केंद्र मेडिकल टीम ना लुपा यांखै खक लौगदबा एम्बुलेंस सर्विस केंद्र असगी मियामदा ngasiदagi fanghanba hawkre Chahi Taranithoi Romgi Mamang the Lupa Lak Lisingama Chani Taret Dasmik Humpumathoi Changna Saba Hokiba Tamenglong Jawahar Navodya Vidyalagi building Nasi Faba Sabalo Sindana Ledakpana building Asigi Sabaloi Hau Kraba Saruk Singi Pibam Pachilatri Handa Kisangai Festival ki sarukam oina Churachandpur da pangthokadaba designer Robert Naurim ki show da showstopper oigidoribi Miss Universe 2000 Lara Dattabu Chief Minister Nongthomam Birena Taramna okpagaloinana haraubo fongdorakli Achauba senjau paiba lalol itik tauba miyoi kharana yel gi mamal ngai hak laitena hongdok hongjin taubagi mayokta yen gi farm tauriba miyoi singna khongjang chathakre lambi da lakpa miyoi singda asemba yen lem yen thokre amadi miyambu ot naiba amadi lana oizana ba sisinabagi thausil leidiba makai lamdam amada revelation adumak thokalakigani haina UNLF ki hanagi chairman RK Meghena phongdorakli IS News being W Bumnang Pu Ahan Magtada Monica MAYENGBAM Taram Okchari COVID-19 Ningak Tok Number Kutoin Hambiu hand sanitizer season abiu mask upiu fit taruki distance thambiu Yaribamakai vaccine dose na kap thokbiu chection hivsin apom namaki yaifabani Object Pausan Dr. Pizari Namthak Tauraga Soy Komduna Kaithel gi President Amadi Secretary Sindokpa Yaroi Haina Samurai Lakpam Indu Kaubi Ima Kaithel gi vendor Fambi Amana Fongdora Kre Nasi Khwairamban Ima Kaithel da Ima Kaithel number 1 Amadi number 2 gi Marakda Ima Singna Naronda Ima Kaithel gi President Amadi Secretary Nauna Haplambagi Mayok the Pam ki Wakat Mipam Amada Wafam Asi Samurai Lakpam Indu na Fongdoki Bani Mahakna Makata Duna Tasigi Tarama Thoida Ima Kaithel Sida Kaithel Pamliba Ahal Oiribi Singidamak Mapam Jaba Yenglaka Toilet Saga Haduna soy khom khraga thasi ki tara humdoida pauche singda kaithela sigi president secretary nauna khalle haina khangalak pa asi yabangam loi khom kiba asoy adusu chatnaba yaroi kaithela sigi president abasong secretary sendok pa yaning de nauna khansi harabasu kaithel phambi singi oiba mifam ama pangthoklaga matungda singadabani haiki Secretary President kan bagi damak to di ko yaning de adua ahla mal aswal na gi damak te tin sabai di yai aduna traga di yaning de na ko hai bi ba do moi na nat de sigi damak tan na di ahla ko ngam jaroi di hai ge ba hai ma si khana mai to bi nu na hai adu moi na jing la e sigi mari sulai le na di hai re India ki oina healthcare sector asi yamna maru oiba sector ama oide healthcare sector asi chawkhatba matamda leibak ama mapung phana chawkhatba leibak haibadu oigadori bani haina uripok kendra gi MLA KH Ragumani na haikhre wafam asing asi MLA gi uripok ta leiba yumda pangthokiba uripok MLA ambulance service haudoktuna ambulance lamthaba gi thoramda phongdoki bani thoramadada mahakna makhata aduna hai semnasi uripok kendra medical team na uripok kendra gi oina ana aye tholakpada khalada oirebasu mateng pinabagi Wakalon Amadi, India ki Prime Minister Narendra Modi na healthcare sector thamliba achauba pandam asida contribution piba oina ngasigi uripok MLA ambulance services si launch tawbani aikoina private ambulance service ama waiba matamda paisa ka hena changba yawi maduki awaba adu mayok nadanaba minimum charge de lupa yankhai khak lauduna kendra asigi miyoi singda tha ahum fawbagi ambulance service asina daytime da service pigani aduga tha ahum gi matungdagi night service ki khudong chabasu fangalagani hairaduna Kendra sigi miyoi singna ambulance mathau tarak matamda contact number 9362084113 asida pau biduna khudong chaba silaubiu haiki taramadu ki saruk ama oina MLA KH Ragumani na uripok kendra gi oina service piga dawriba ambulance adu lam thaki uripok kendra gi oina ana yaki mateng kara oina na baina miyam rut bana jariba aina dam wa ba na ba ta
मोई तौबा मतें खर पीबे यानबगी वखलोंदा एम्बुलेंस सर्विस अमा ngasi लॉन्च तौनी फ्री तौरगदी अदुगा दागा कॉम्प्लेक्स मयाम लाकपसु याब अदना अदु एवॉइड तौनबा कोन ममिंग ओइना नॉमिनल रुपा यांक तौजगनी चाही तरानिथोई रोंगी ममांग लुपा लाख लिसिंग अमा चनी तरेट दशमिक हुंफुमाथोई चंगना साबा हौखिबा तमेंगलोंग जोहर नवोदया विद्यालय की बिल्डिंग ngasi फाव साब लोइसिना लेरकपना बिल्डिंग असगी साबा हौख्रबा सरुकसिंगी फिबम फजिलक्तरे हरि स्कूल असगी डॉर्मेटरीज अनि ओजागी क्वार्टर यावना क्वार्टर ब्लॉक अनि सानबा फेस बी की मनुंग चन्ना उत्तर प्रदेश ता बेस तौबा वर्क एजेंसी कंस्ट्रक्शन एंड डिजाइन सर्विसेज यूपी जल निगम MSCNDS यूपी जल निगम दा कुमजा लिसिंगनी तरा दसिनखि बने स्कूल असगी हौजिक सागरलिबा थबक थोरम सिंह की फिबम स्कूल असगी पेरेंट्स टीचर काउंसिल की मिहुत सिंह सोशल वर्कर अमदी MP नॉमिनी अकिन गांगमई जवाहर नवोदया विद्यालय तमेंगलोंग की प्रिंसिपल अमदी स्टाफ सिंग लोइना ngasi yengsinki baduda sarugia ki parents teacher council की कन्वेनर नैलालुंग रियामई ना हाकिबदा स्कूल असगे पाइखलिबा डॉर्मेटरीज अमदी क्वार्टर साबा लोइसिंदबना मरम ओरगा ओजा अमदी महाइरोई सिंगना का अपिकपा सिंगदा पुनसिंदुना यामना चिन्ना लैनरे महाइरोई सिंगी लैफम लैतबना फमुंग अमदा महाइरोई अनीना शेयर तौदुना लैमिनरे स्कूल असगे सानबुंग सेंबी दबना मरम ओरगा ओजा सिंह अमदी ममा मपा ओइबा कयाना सेल खाजिनदुना स्कूल असगी सानबुंग सेमगतली मरी लेनबा अथॉरिटी सिंगना अतुबा मतमदा स्कूल असगी अवाट अपा सिंग येंगसिनबिनबा अपील तौरकपगा लोइना अतुबा मतमदा थबक पाखलक्त्रबदे मथौ ताबा थबक सिंग लौखटलगनी हाखि सोशल वर्कर अकिनसिन गांगमैना इंडिया की अतै मफमदा लैबा नवोदया विद्यालय सिंगदा खुदोंचाबा चप चाना फंगहलगा हारिबा विद्यालय असिदा फंगंद्रिबा मरम करिगिनो हाइना हंगलगली थाजबा याबा पाव अमगी मतुंग इना स्कूल असगी सेमगत सागतनबगीदमक कुमजा लिसिंग अनि तरागी नवेम्बर 13 हारिबा वर्क एजेंसी असिना लुपा लाख चतुरुक मरफुनिपान दशमिक मरफु काइथोखी पाइखलिबा थबक थौरम सिंह असि था 19 गी मनुंगदा साबा लोइसिनगदबनि हारि चीफ मिनिस्टर नोंथोमम बिरेना नवेम्बर 18 हौगदौरिबा संगाई फेस्टिवल की सरुक अमा ओइना चुराचानपुरदा पांगथोकदबा डिजाइनर रॉबर्ट नाउरेम की शोदा शो स्टॉपर ओइना सरुक यागदौरिबी मिस यूनिवर्स 2000 लारा दत्ताबु तरामना ओकपगलोइना हराबो फोंगदोरगली लैंड ऑफ जूल्स पैराडाइज ऑन अर्थ अमदी स्विट्जरलैंड ऑफ इंडिया हाइना खंगनरिबा मणिपुरदा लारा दत्तना सरुक याबदा संगाई फेस्टिवल असि अमुक्का हेना माय पाकपा अमा ओहेलगनी हाइना CMN बिरेना फोंगदोरगली मणिपुर की हैंडलूम अमदी टेक्सटाइल्स इंडस्ट्रीज बो सौगतपो ओइना नवेम्बर 16 चुराचानपुर पांगथोकदबा रॉबर्ट नाउरेम की फैशन शो दा लारा दत्ताना शो स्टॉपर ओइना सरुक यागदौरिबनी Lovely people in Manipur. I'm really excited and looking forward to coming to Manipur for the first time for the Manipur Sangai Festival. I will be in Churachandpur on the 26th of November to walk as the showstopper for designer Robert Naurem and to support the handloom and textile industry of Manipur. I'm super excited and really looking forward to my visit, and I really hope to see you all there. अचौबा सेंजाव पाइबा ललोल इतिक तौबा मियोय खरना येन की ममल तुगाइरगा योलिबा असिना येन की फार्म तौरगा हिंगलिबा मियोय सिंगी चखाव थदतले हाइना एवियन हाउस की मपु चोंगथाम ध्रुबतराना फोंदोखरे ngasi kabo laikai de leiba mau imphal kaithel da avian house amadi yen gi farm tawri ba mioi sing loina amuba mask optuna yen mamal gi mayokta yaning da ba phongdok pagi khongjang ama chathakre lambi da lak mioi sing da asemba yen lem yen thokre jongtham drupatara na makhata duna mioi kharana yen gi market tugai rak pamanam na yen loraga hingna ba honari ba sing da di achauba awaba ama mayok na hale mapal lam dagi yenau amada lupa yangkhai rom amadi machenjak na kg yangkhai de lupa lising ahum rom pi tuna pusilak pani da mapalam da yen tangle hongle haiduna mioi kharana monopoly ki thausil chathariba ase laingak nimit yeng changbiu ngasi changchili ba khongjing asida yen loriba farmer singna makhata na yen loigadra natraga loirodra haiba waripsu lauragani haiki Manipur की market अमसुंग की लौमी सिंग मरुइन लौमी हैबदी येन लोबा लौमी सिंग की महूत सिलगा कोई यानी दब खर फोंगोक सके हैदुना स्माइन तौजबनी कईनो है मतलब मणिपुर की लोइजरबे ये लोइजरबे सिंग जे फार्मर सिंग जे मपादी पुसलप ngaktनेबा हैबदी अयामना पोल्ट्री ओइरो येनाउ उदगी येन मसिना की हिदा लाकी लोइना अदु ngaktने तोगमसु हाइबो पुथोगइबे मसिना नत्रगा येनाउ सिंग खदिमक सिंग जे मसिदगी कोइना सिदा कोइना येन ओइना लोइजरगा अखोगी कानब खरा लौजावरगा फार्मर सिंग की हिंजलब लंबे लमा समना है मणिपुर
lamdam amada lal hawbalup leiba natraga leitaba haiba asi mafam adugi miyambu od naiba amadi lanna oizana ba sizinaba gi thausil leiba gi makha poli lamdam amada operation amadi exploitation leirabadi lal hawlup kaya thoglakbagi pibamdi adumak leikigini haina hanagi UNRF ki chairman RK Meghena fongdorakli ngasi thoram amagi nakalda Iscom news na akhanna na wahang amagi paukhum pireduna mahakna haikibada Manipur da chahi kaya gi mamangdagi hawduna lakliba lal haw ihaw asi lakliba chahi khara asta loishin manatraga loishin da haiba adudi Manipur gi puari na adumak taklagani kanaguma amatana masigi matang da haiba ngamloi haina fongdoki Chief Minister moina mana khanba mai wakhasulere maniko chaista in anybody laloba revolution aise masi lalhoba hobiyaba revolution lebiyaba conditions ko haibadi operation and exploitation leyo mafum kudimakta revolution thokpagi fiam leihine Manipur da chatarakiba amikam halosi sei mga dalo sala haibedu te he makhata ko Manipur history na modle ko da wafam Manipur lengak na lising ni tarani panda 10th amadi 11th battalion gi pangthoki ba IRB recruitment da yumdang nariba state singdigi chada ani logani haina jirol thokrabasu matam kuina haidok tan leiruraba matung mamang October thada phol haidok matam da mapan gi mioi ama fawba khalak ba asi Manipur lengak na amadi chief minister na mityeng changhaningi amadi achum aran puthokpi haina ngase juribam babu parada leba juri news network gi conference hall da paumi singa unaba amada sarugya kiba juri ghat kasar assam gi musta fizur rahman Laskar chest number 63 na pongdoki recruitment adu da qualified oribasu result haidorap matamda mapan gi mioi amata fawba merit list da yaroktre thawong asi yamna nungai tabaga loina Manipur gi chief minister na hiramasida akhanna ba mityeng changbiduna phangpham thokpa 2% asi phangan biu haina appeal tawrakli paumi singa unaba adu da Amit Chakraborty chest number 260 Jurighat Kachar Assam Moibul Alam chest number 134 Amol Chakraborty chest number 253 amadi Ravi Thakur chest number 232 su हम मणिपुर सरकार और मणिपुर की सीएम सर से यही अपील करते हैं कि जैसा कि एक रिक्रूटमेंट प्रोसेस में अगर किसी लड़के की अगर 4 साल और 5 साल चला जाता है और बाद में उसको कुछ नहीं मिलता है तो उसके लिए बुरा बात है और यह बात सही नहीं है। तो हम सरकार से और सीएम सर से अपील करते हैं कि हमारा जो बात किया गया अभी उसमें थोड़ा सा ध्यान देने के लिए और उसमें मतलब Manipur da hauki bapung kunmari da mioi amata COVID positive oi bathengna khidre active case masing tara leiri COVID command control room dagi thadorap report ki matung ina laichet asidagi mioi ahum na ba phagat bathengna khi phagat lapaki chang cha da mar fudrani 5.10 mari taruk ta leng dana leiri Manipur da ngasi fawa da punna mioi lakh tara taruk lising humfuma thoi chamri humfu taruk COVID test tauki bagi manung da COVID positive oi ki ba mioi punna lakh ama lising kuntramapan chamapan supna ama sukre laichet asina maram orga mioi leita ba yaw khide amadi lamdam asida laichet asina maram orga laikidaba apun mamigi masing asi punna lising ani chamani fuma pandaleiri Amarom da hauki bapung kunmari da India da nauna mioi chatret kontraham da COVID positive oi kibaga loina leina astagi mioi ani laikidrei fagalapagi chang cha da mar fudrani 5.10 taret ni panda leiri apun ma confirm case na koti mari lakh ni futaruk lising hum futaruk chahum humdra taret yaukre active case na lising tara ni thoi chahum supna taret ta hantakre leina asta maram oraga laikidaba apun mamigi masing asi lakh manga lising kontra chamanga kontra ma thoi sukre leina astagi na fadon discharge tauki ba apun mamigi masing na koti mari lakh ni fuma thoi lising kulhumdoi chamanga kontra mapan yaukre leina asagi ngakthok vaccine kapthoki ba apun mamigi masing na koti chani tara mapan lakh humdra mapan henkre malengbi oina covid lechet na khwadigi hena sokala balai vaccine manungda USA na hanba India na ani suba amdi France na ahum suba leiri awang nongpok state singi oina Assam na hanba Mizoram na ani suba amadi Manipur na ahum suba leiri Mamang thagi kontrama thoida India ki Chief Justice na haudoktu na chayol ani chupna jatharakiba Pan India campaign gi ngasi loishin banumita Manipur State Legal Services Authority gi makhada District Legal Services Authority Imphal East na sinduna nokphade play aikhoi khangmin asi khurai lamnong bazar da utkhre nokphade artist singna miyam da utkiba lila adu maroina lila gi khuthang da miyam da legal gi matang de awareness piduna child marriage Juvenile Justice Act POCSO child labor amade miyoi amam police na faljinge amadi pharaba matung da phangpham thok pahak ki matang da khangan ki loina eligibility for a legal aid lok adalat na chingbagi matang da phang pamphlet sing yenthokhi Ngasigi Thauramadu da District and Session Judge Imphal East Chairman District Legal Services Authority Imphal East RK Memcha
Member Secretary Manipur State Legal Services Authority OJS Mutum, Presiding Officer Revenue Tribunal and MACT and Lema, Subdivisional Police Officer Porampad RK Tejbir, Officer in Charge Porampad PS NG Jadumani Amadi, Nokpadegi, Producer and Director Thaudam Ruhini Kumarna Sarugyaki. Empowerment of citizens through legal awareness and outreach and Hak Hamara B Dohe at the rate 75 Thoram Lotion Bagi Sarogama Oina, District Legal Services Authority Imphal West Manipur Legal Services Authority, Mas Slab, District Police Imphal West Amasung District Administration Imphal ga Kutsamnaduna, Legal Awareness Street Play Nokpade Lila, Koramban Imakai Tilda Utkre, Mio Jamari Rom Nasarugyadana Bangtoki Bangasiki Toramada, District and Session Judge Imphal West Kam Chairman District Legal Services Authority, Imphal West Aribam Guneshwar Sharma, Member Secretary Manipur Legal Services Authority, OJS Mutum, Chief Judicial Magistrate Imphal West Kam Secretary District Legal Services Authority, Imphal West Jangholen Haukipna Sarugyaki. Loinana Legal Services Authorities Act 1987 ki Section 12 ki Makada, Prohibition of Child Marriage, Child Labor, Child Abuse, Trafficking, Legal Aid Assistance ki Matangda, Miyam the Awareness PK. Thaubal District Police Commando na Luching Manupi Police Yauba Kangbu Amana, All Manipur Muslim Development Committee, AMMDC Manipur Muslim Welfare Organization MMWO Amadi All Manipur Muslim Organization Coordinating Committee Amokok ki Mihut Singa Loinana Heroine number 4 Lalon Mamioy Ani ngasi fakat pangamkre Faraba Mioy Singa tudi Irong Jesaba Matak Umang Dagi Julie Jahi Kuntrama Puroiba MD Jiol Hak Amasung Sikhong Kunau Dagi MD Amar Jahi Kuntaret Apok pa MD Tombi Elias Abdul Matalib Kawi Hari Makoy Ani Dagi Heroine Gram Tarug Dasmik Ahum Mangaga Loinana Plastic ke ahang pa container kun police na fakat pangam ki para ba polam single loinana Makoy Animag Mayang Anfal Police Sena Krihari Nong may bung maghong da na hangba CDI Hemi Home and Physiotherapy Clinic ngasi Power Minister Thongam Biswajit na haunawi matung ina sangga kre ngasi sangga ba githaram atuda masak naiba miyoy kya yauna sarugyaki Lamlab ki tang labasa uchek makhal kaya hanna yengsin binaba laitaba gachap manare haina All Manipur United Clubs Organization amuko gi Joint Secretary Lokendro Mangangna nungai taba fongdokre ngarang kwatha da laiba Sanjoy Koba miyoy amana kwatha turel da nga phaba chatpada thengnarakpa safu haraga khangnaba atangmu makhal gi sa asi thengnarakpadagi tungda amuko gi Joint Secretary Lokendro Mangangi mateng loinana sa asi kanbaga loinana umangda sapagadaba mafam yengduna thadokibani hiramasi gi matangda Lokendro Mangangna Iscom da Kibada Safu asi kannaba ki damak Technopal ki DFO da hanna pau fauna basu lagta batagi Bisnupur ki DFO Rebecca ga pau fauna matung Peoples for Animals Thawal gi miyoy sing lagto na safu adu umang da thado ki bani haki Thawal amari Thawal district ki praja sing da tungan ba health facilities ki api tuna lagliba Pima Healthcare Thawal Mela Ground na sinna district level Healthy Baby Competition nama ngasi Thawal Mela Ground Community Hall da pangthokre district asigi tungan mafam dagi lagba jahi ani dagi ahum phaw gi manung da leiba angang yangkai humdoi da sarug yawda na masama ufa ba changdam na ba aduda Thawal Municipal Council Ward number 8 ki councillor Waikom Ong Bisanatoi Debi Pima Healthcare gi Managing Director Langol Jam Sanatombi amadi ngakpigani Langol Jam Sotombi amadi Brilliant Academy Thawal Mela Ground gi Principal S Projendra da atoi mitung singoi na sarug yawda na makok matang taraba singda mana matum yengthoki amadi consolation pricing supi khi angang singbu masamu fana thamsi haiba pandam amagaloini na pangthokliba Healthy Baby Competition asibu mai pak na pangthokpada mateng pangbi bagi damak Pima Healthcare gi HR Maisnam Premilana pumnamapu apin fongdoraki changdam na badu da Hairok Part 2 dagi elangbam tomthin ngamba apokpa I Ramesh Kumar na ahanba Thawal Okram dagi Alex Okram apokpa Okram Namdevana ani suba amade Thawal Mela Ground dagi Tangkhon bi akoizam na ahum suba position taki Malem gi mafam amata da laitaba Ima Kaithel Imoinu Galida Lapho yonuna nongmagi masagi humang mamalgi sel tanuna imung puribi lilong Maidel Khulda Laiba Apabi Jahi Nifutaret Apokpa MD Abdul Salam Elias Oja Ibo Jabu Tha Asigi Mapani Numidang Wairampung Ahum Makhairom Tarakpada Masak Khangdaba Nupi Anina Huran Bagi Badnam Pisinba Amadi Ain Giwangoda Nupa Police Amana Khudang
पारगा मियाम मांगदा इज्जत खोंगावनरगा सिटी पुलिस दा यामना tamthina ot neideba matungda mara leitre haina thadorok pathongbu akan mamongda condemn tawi mara leiba police personnel gi mathakta ain gi oiba akanba action lokhatrabadi akan makhongjang jangsilagani haina All Manipur Muslim Development Committee AMM DC headquarters amadi anti social prevention organization ASPO Mayen Khungi Maigedigi Fongdorakli ngasi usoi pokpida leiba AMM DC headquarters ke office da hiram asigi matang da pawgi mifam ama pangthokri Mayen Khunda laiba bo masakhang daba nubi ani khapna city police personnel kharaga loina tuna maran laijadraba amabu semjin sajinda maran bisinduna custody da yamna tamthina otpi nei biraba matungda maran laitre haina thadorakpabu ngasi ge lainakna hojik phawba logi oiba action ama phawba tababu lo laitabaga panghak oire Indo-Myanmar border town More de Ladiba Ima Kondong Ladembi Haraubung complex manungda Laning Tau Sanam Hipuya Santok Club More gi Thomi Singna More da Laiba Tongan Tongan community ke agi mateng dagi ambulance sama Laibangam Kre Laning Tau Sanam Hipuya Santok Club More gi Thomi Singna Phongdolak pada ambulance asi More town manungda Laiminari Tongan Tongan community Singna Nabayek Puyarok Matamda Imphal da Layingba Chatpada Sizinagani community ama khaktagi nate More Miyam gini haina phongdokhe National Testing Agency NTA Loba National Eligibility Cum Entrance Test NEET 2022 da mai paklaktuna MBBS tamlagadaba sangayumpham khungangi lairik phaba mahairoi teruk ngase Muslim Students Development Organization MSDO sangayumpham na taramna ok pagalonina achamba khudol piduna pukning thakot khre thoram aduda Thobal Kendra gi MLA hanagi CM Okram Ibobi Singna athoi mithunglen khangabo Kendra gi hanagi MLA O Landhoni Devi na thoram mapu sangayumpham Zilla Parishad ki ex member MD Hebzur Rahman amadi MSDO Sangayumpham gi President MD Saroj Khana akhanaba mithonglen sing oina sarugyaki Thoramadu da MD Salaudin Khana Policies and Initiatives of the Government for Minorities Haibhidam da Resource Person oina wangangki athoiba mithonglen gi warol piraduna hanagi Chief Minister Okram Ibobi na hai pangthokkiba NEET exam aduda Manipur gi Maite Pangal community maraktagi miyoi kuntra hena mai paklakpa asida sangayumpham khul asidagi nupi macha ahom yauna punna mahiroi taruk mai paklakpa haibasi yamna chawthokningai amani khun asi aphaba mai kayamada chatpa hauri haibagi khudamni mai paklaba mahiroi taruk asinasu khun asigi miyamna makhoida thamliba thajaba kaya asi manghandanaba hotnagadabani haiki Bharat ki Humdra mga Azadi ka Amrit Mahotsav ki paring chatharakpa thoram ga mari ledana NALSA's Employment of Citizens through Legal Awareness and Outreach Campaign Roshin bagi saruk ama oina More Ward number 2 da laiba Netaji Memorial English High School da essay competition ki thoram ama pangthokre competition adu drugs abuse on students climate change in Manipur haiba topic singda National Legal Services Authority gi mit makada Manipur State Legal Services Authority amadi District Legal Services Authority channel ani na punna sinduna pangthoki bani sarungbam mangalaibi Judicial Magistrate First Class Morena Moreda laiba Mahairoi Singh Dasu law tamnaba pukning thakotki thoram aduda RK Mohendra Singh Legal Aid Council Chandel RK Imobi Singh Retainer Lawyer DLSA Imphal West Sarungbam Mangalaibi Judicial Magistrate First Class Morena Sarugyaki Sanamahi Students Union Haina Mington Mahiroi Loop amangasi Safong Le Haina Union Asik General Secretary Yumnam Arvin Nathokpa Cherol Amana Khangalakli Cherol adugi matungina Mahiroi Loop asina Manipur gi apunba misingi chada supnagi 3.9 khakta ngairaba Kangkhul mutpayana leiraba Sanamahi lining chatpasingi damak Mangjil Thana thabak tawgani Phurup asi kannaba honabada Lebak miyam na supuknin thagot pi bakaloina mating pangbinaba wafam pongtorakli nauna semleba Mahirog Loop asigi President oina Laishram Chingkhai Vice President oina Moirangthem athoi General Secretary oina Yumnam Arvin Finance ta Ningthaujam Addison Publicity Secretary oina Hamom Dhiresna thaupurakani hari Indian Red Cross Society Jiribam District Branch Sindunangasi Helgata Laiba H. Rajan Gi Shine Holder Blanket Yantokre Taramadudam IRCS District Branch Ki Vice President L. Rajit Kumar Life Member L.
Jamini Kanta amani General Secretary H Rajen Kumarna maru mithung sing on sarukya ki tharom ki sarkama oina Jeribam de leba laikai kunrom de awaba mayok nariba amadi kana lejitraba mioi marforom khangatuna ningtham khudol adu yentokhi Pan India Campaign Empowerment of Citizens through Legal Awareness and Outreach ki loishin manumita District Legal Services Authority Tamenglong namiyam ki oiba rally amasindana chatkre Tamenglong District and Session Judge Tamenglong Kam Chairman and Rajinikanth Singh gi meeting makhada manung 100 mamamhamda legal awareness piba amadi District Court Complex tagi miyamna phangba yaba singi matangda wakhal taminabagi pandamda campaign ase pangthokibani rally adu National Legal Services Authority gi makhada Manipur State Legal Services Authority ne sponsor tawduna pangthokibani Howjik pau ki merthan atin break amtang laminasi Ana layengi office ki thabak amadi koi bachat pada India ki konung New Delhi da laifam leitaba ki awaba kok lagani Delhi airport kayam nakna lairiba Mahipalpur da Manipur miyam ki damakta laizare Hotel Ambrosia laifam gi oina lupa lising amadagi hauraga pung kunmari pickup amadi drop ki taxi service laigani restaurant service ka loinana tongan ba khudong chaba kaya phangbigani nungai raba pau amana Hotel Ambrosia dagi meter chamnarom chatlaga Vishal Mega Mart kilometer ani makhai chatlaga Ambience Mall, GLF Mall amadi irap laptana nungai raba mafam kaya yobada khudong charaba mafam amani ngasi ma contact tawbirau Hotel Ambrosia A217 Road number 6 Mahipalpur phone number 9643504772 Break matung da mayam udaran okjari makhata pauda Kekru Yari Club Yaripo KYCY amasung Kekru Development Youth Club KDYC ani ne punna sinduna Kekru Kuldage Education Sports amasung Arts and Culture na chingba tongan malam singda thoidok hendok na mai paklaklaba singda harau tayam na oktuna puning thagot pagi tharam ama ngasi Kekru Lai harau bungi Community Hall da pangthokre ngasi ki tharam adu da Kekru Kuldagi NEET UG 2022 da Manipur State ki oina rank 161 da lakibi sorai sam thoibi sing amasung Bharat Sana Devi ki machanupi Sanathoi Devi mamang tha October ki kunmari dagi kuntra phaba Gujarat ki Surat ta pangthokiba 14th Akshay Kumar Kudo International Kudo Tournament 2022 amasung 13th National Kudo Tournament 2022 da silver amaga bronze medal amaga lorok pangam kiba Chakpram Brojen amasung Jibalata Devi ki machanupa Bolendro amasung mamang tha October kunmari da LDU Lamaitong da Manipur State Kala Academy yauna pangthokiba 46 Kha Manipur Drama Festival lesingani kuni thoida second best comedian gi mana phanglakriba Longjam Munal amasung Lehau Devi gi machanupa Brinjit ahumbu club sing amadi laikai miyamna lengyan pi lai pareng momento amadi sel gi mana pi duna pungning thagot ki India yauna malem da heart attack asi mi yamna sibagi khwadi common oiba maram ama oiragli Apollo Hospitals Bangalore ge Dr. Vithal D Bagi senior consultant amasung interventional cardiologist na ngalingai da lifestyle semdoktuna cholesterol gi chang wankhatlakpa thinghauna ba suggest story balanced diet chaba junk food thadokpa nongmagi pungkhai ama sajen toba stress control toba amasung maiku sizina ba tok pagalodina diabetes hypertension amasung high blood cholesterol asi hidak chaduna control togadabani hari Howjik sanabagi pau lobirase Northeast Olympic Association media makhada Meghalaya State Olympic Association na yumbu oraga Manipur yauna awang nongpok lamdamgi state Nepal dagi sanaroi lising ahum na sarug yaraga tang tara dagi hauduna Shillong da chatharakhiba
Ani Suba North East Olympic Games ki ngasi marini chen banumita Manipur na gold medal kuntaruk silver medal kunmathoi amadi bronze medal taranipan punna medal humpumanga lauduna ani Suba position da leiri ngasi games asida wushu masana da Manipur na overall team champion laukri masana asida punna medal tarataret ki manungda Manipur na medal tarataruk laubangam ki taekwondo masana ki senior yorugi da Manipur na gold silver medal amadi bronze medal lauki athletic masana gi meter chamri gi lamjel da Manipur gi m again na gold medal lauki medal meter lising ama chamunga da and chaubi debi na gold lauki meter lising manga gi lamjel da manaubi na gold lauki and anjiliana long jump ta gold medal lauki Chathariba Olympic Games asida Manipur gi oina sanaroi chani nifuma panna tongan masana tarukta sarugyari All India Football Federation gi mitni makada team tarama thoina saruk yaraga home and away basis ta ngarang dagi haudana chatharagliba Hero I League ki ngasi Common Labak Sports Complex main stadium da sanakiba Neroka FC gi ahanba home match Real Kashmir FC gi khutta goal ama sino da mai thiba nangkre match asibo mai pakraba away team Real Kashmir gi ama tangarba goal Isahak Nuhuna match ki minute yang kai homdo chat pada chanki Neroka FC gi ani suba home match tha aski tarani panda Sudeva Delhi FC ga Kuman Lampak main stadium da nungtil pung mari makai da sanaragani Ahumlak Suba Pointrex Cup football tournament ki winner Aru Treats Company na oikre ngarang dagi horoga khurai nandaibam laikai da leiba Huru artificial turf ground da chatharakliba Tournament asigi ngasi sanakiba final match ta Aru Treats na Bira and Sons po Panjal ahum sino da maithiba PK Pointrex Educational Solutions Private Limited na sino na pangthokiba tournament asida tongan ba IT ga mari leinaba company tarataruk na sarugya ki state asida IT promote tawbata na tana IT ga mari leinaba thabak tawriba singbo masa mau fana Leihanabagi Wakalonda tournament asi chahi khutingi leptana pangthoktuna lakpani tournament asi winner oiba ngamkhraba Aru Treats ta sale oina lupa lising kunmanga galonina trophy ama lonina runners up ta khraba Bira and Sons ta sale oina lupa lising tara amadi trophy piki lonina best player gi manana Aru Treats ki striker Tikauchung Gangmaina phangkhiba galonina top scorer gi manasu mahakna phangki best goalkeeper gi manasu team asima kisanaroi patinga kamaina phangki best team manager gi manana Pudon team na phangki Imphal West District Football Association sinuna YWC Malom Playground da October 3 dagi hauduna team 36 na group ani da saruk yaraga chatharakliba manga suba SH Mani Sharma Memorial 3rd Division Football League ngasi match amada MISWC Mayang Imphal amadi PTCC Patsoi goal ani janaduna draw oikre match asida MISWC gi goal ani na Lamgo Sem amadi Lunja Kaina match ki minute ama amadi marfu chatpada chanki PTCC Patsoi ki goal ani na Arun amadi Direna match ki minute ahum amadi humuma panchatpada chanki league asigi ngasi sanakiba atopa match amada HNSC Haurebi amadi IUFC segmaina sanakibada match lotion mangamdana lepkre District Association ki maigedagi match lep ki matangda press ta pau pirak palaitri match lep tringaida IUFC na goal ani chanduna mangjil thaki Kumukcham Joy Kisan ki sponsor makhada All Manipur Football Association asidna haukiba August kundagi team tarama na group anida saruk yaraga chatharakliba Kumukcham Inaucha Singh Memorial taramanga suba Manipur State League ngasi Lamdong Thongkhong Artificial Turf Ground da sanakiba match amada UKB Churachandpur na AFC Thaubalbu goal ahum sino da mai thiba pikre atopa match amada na MPSC Manipur Police na YUFC Ukhrulbu goal ahum amada mai thiba pikhe hayeng nimit yungba matung pung 12 minute tara chatpada GSC Churachandpur amadi Nisa Thangmaibanna sanaragani nungthil pung 2 minute kunda sanagadaba YPHU Lalambung amadi RAU Larik Yengbam Laikai gi match khudong chadaba kharadagi yaithokle haina amfana khanghalakri Manipur Cricket Association ki president oina yetnamba laitana khankraba RK Imo Singh MLA Sagolban ACbo Tidim Road Athletic Union na sinduna Union Asiki Cricket Academy gi sanglenda ikai khumnaba gi thoram pangthokre thoram aduga mari lenana MNCA President RK Imo na fongdokibada nauna khalaba association asiki mihut singna association asiki ground ama lehonaba pandam thambagi matung inna ground semnaba lam ama laure haki makhatana fongdokibada tungda enkhatlakataba sanaroi singi yenglaga association asiki lam ama lehona
lehoduna Sanabada Kodong Chanaba Amadi Tongan Tongan tournament singda su Kodong Chanaba MNCA gi field lehobani asi lehoba asi tangai fade haujik luang sangmam da leiba luang pokpa cricket ground ase government ki makha da leibanina haujik season nagasu matam amadadi yarak oidabadina association ase ground leitaba yadi haki Tharam asiga mari lenana traw da MNCA gi magaidagi lupa lakh manga gi mateng su pangki MNCA president RK Imobu ikai khumnabagi tharam aduda traw ki secretary T Fulen Maitei VP L Ajit na jingba official kya susargyaki Akoi masenda nungsinanaba unity lainanaba peace lainanaba friendship lekai ga bonding hengatnanaba ko lekai gi team up thue haidi lekai gi meeting tholaga support over laknanaba madugi ne koina lekai ism promote tongnanaba honajarakpani yausanga sport tobudi lekai manungda leiraga adi hendokte adubu akoi gi sigumba tournaments dadi lekai trampan dagi henda team lai aduna mayam dagi team gi supporter mayam laaga lausannabane kaino tobane magi lekai ism promote torga mayam mangdu lakdo madu naibagi akoi COVID ki chahi ani masu tahoba ngamdabado handa pangthokpane adu yam naigiba haigadra ko nahangai di koi sangai matam hek tobane handa di world cup leibada kitang mamangda koi mi tara ani mangda howeba aduna hai Thasigi Mari Degi Taruk Faba Amrit Gardens Udupi Karnataka da Chathakiba Nifusuba Budokan Karate Do International BKI National Karate Championship da gold medal Larak Krapi Karibam Sarjubala Ngasi Thongju Local Development Society Club na Taram na Oktona Ikai Kumnabu Utkre gold medalist Budokan Karate Karibam Sarjubala Thongju Part 2 Maibi Lampak Tagi Karibam Khomai Amade Karibam Jamuna Ani Macha Mari Manungda Ani Subani Mamang the Su Karibam Sarjubala State Amade National Level da Pangtopa Tournament Championships in the Su gold medal Kaya Larak Kraba Matungda Handak Su gold medal Larak Pada Thongju Local Development Society ki Maige Degi Achamba Kudol Tambagalonina Makatana Tungda Hena Mai Paktana Manipur gi Mingchet Purak Pada Club ki Maige Degi Pangpaya Mating Pangani Hari Ngasi nongmagi oiba ay ngasagi pao pizari Ngasigi oina Manipur da khwadagi sakibagi chang se Celsius degree 19.5 oiki khwadagi ingbagi changna Celsius degree 13.5 oiki nungsita yawa ising malilgi changna ayukta chada marfudra manga amadi nungthana chada nifutare oiki aroiba da maroiba pao Khwairambal ima kaithel da kaithel phamliba ahal oirabi singidama yenglaga mafam chabata toilet sagani haiduna soi khom khraga kaithel loop ki president secretary nauna khanbagi soi khomba oiramle Uripok Kendra Semlasi Uripok Kendra Medical Team na lupa yangkai khak laugadaba ambulance service kendra asigi mayamda ngasidagi phanghanba haukre Chahi tarani thoi rongi mamangda lupa lakh lising amachani taret dasmik hongpuma thoi changna saba haukiba Tamenglong Jawahar Navodaya Vidyalaya gi building ngasi fawba saba loisindan leirakpana building asigi saba haukraba saruk singi bhibam phachilaktre Handaki Sangai Festival ki saruk ama oina Churachandpur da pangthokataba designer Robert Naurangi show da showstopper oigidoribi Miss Universe 2000 Lara Dattabu Chief Minister Nungthamam Birena taramna okpagaloina harabu phongdorakli Achauba Senjau Paiba Lalol Itik Tauba Miyoi Karana Yen gi mamal ngaihak laitena hongtok hongjin taubagi mayokta yen gi farm tauriba miyoi singna khongjang chathakre lambi da lakum miyoi singda asemba yen lemna yenthokre Amadi miyambu ot naiba amadi lana oizanaba sizinabagi thausil leidiba makai lamdam amada revolution adumag thoklaki kani hana UNLF ki hanagi chairman RK Meghena phongdorakli Ngasigi oinadi IS News na pizza pao matang sa loisinjare